ngasi March ke tang amagi numidang wedam da phone ki pausi sing de yawa I pausing myam da muktang pathokchari ahan mada pawnil khon pausi de gi lakochari nonga da amadi kameng khunjaw ani gi marakta lamgi sai naba laibadagi khana sai naba thokre Imphal East lamlai kendra gi manung sanna leiba nonga da amadi kameng khunjaw gi ani gi marakta lamgi sai naba laibadagi khana sai naba gi thodok ama thokre hairi thodok adu da nakal animak ki oina aso apan nangkre tungda police ki kangu tiar gas kaptuna irang laksin kre thodok adu ngasi ayuk pung taramuk tarakpa duaida maitai gi yamna maru oiba ama oina launariba lamta gi ahan bathangza numit ki saroi khang magi lakpada lam henjili nakoi gi jaga da pangtho u aikoi gi lamda henjilaki haibagi wahauda thokibani hairi combine team na kukina sahaba bunker sing thukai kre ngasi ayuk kangpokpi police amadi CRPF ki apunba team amana kangpokpi koki village volunteer singna saduna leramba bunker sing thukai kre hairi ningsing bayai ngarang Imphal East ki Sagolmang police station gi manung chana leiriba kongba maru laifam lenda koki sing thakdagi nongmai kapsilakibadagi thodok thokraba matung asigumba khongthang asi lokhalakpani hairi makha taba pau kangla pau se degi lokhasari rims ki nursing da puba thang mangam loidaba demand tawsilakpagi mayok da wakat khongjang changchinkhre pung kunmari subna awa ana kaya gi seba tawriba Regional Institute of Medical Science Imphal ki nursing da puba thang mangam loidaba demand kya tawsilakpabu yaningdaba phongdoktuna rims ki nursing na casualty mamang da wakat khongjang changchinkhre wakat khongjang adu da rims ki tongan ba department singi staff nurse kana haunaruba tawdana tholak saruk yaki adubu ana layengdadi khudong sadaba lahin khite hairi wakat khongjang aduda nursing da sel ki demand tobu yaningde nursing tangdu lai taba pami haibana singba slogan kya yawba placard sing sijanakhi khongjang aduga mari leinana saruk yaki bin nurse amana laibaki awana taba matam yauna khudong sadaba myamgi awaba kya kokhanaba pungkun mari myamgi seba tawjariba nursing da demand singba kya tawsinduna awaba mayoknhanba si yaningde asigumba demand kya asina nursing na myamgi seba tawbada khudong sadaba kya thokhalle register da fawba sign tawba ngamnadre Pibam asida nursing na karamna myamgi seba tawba ngangbadoribano nursing da awaba pibiganu phongdokhi makna makata na rims ki nursing ge award pa kya leiri masi mention ba authority na requirement tawbada case tawnaduna award pa post mention ba ngamdaba si thokan bigano ana awaba myamgi seba tawjariba nursing da makal amatagi ayat apan bibigano haiki Home Minister Amit Shah na mayai tangbal lawrga security revenue meeting pangthokre March 9 dagi highway sing hangdoktuna chathok chasin yahan kadori kangla pauchi dagi lokasari pathokchari Union Home Minister Amit Shah na mayai tangbal lawrga Manipur gi hojik oiriba phibam asigi matangda security review meeting amangasi New Delhi da leiba Ministry of Home Affairs ki note block the pangthokre hairi pawasin hai Manipur gi matang na pangthokkiba security revenue meeting aduda Manipur gi Governor Ajoy Bala Security Advisor Kuldeep Singh DGP Rajiv Singh amadi Intelligence Bureau gi Chief Tapan Dekaga loinana Ministry of Home Affairs ki officer kya su saruk yakhi hari ngasi gi review meeting aduda Manipur gi issue kya gi matang da wafam kya khana khibaga loinana mifam March 9 dagina National Highway sing hangdoktuna free movement toba yahanba lambida senkai thungpai tawriba singi mathakta case lokhatpa loinana international border boundary athubada khaba loisinaba honaba amadi Manipur da drug free oinabagi matangda tongan ba khongjang kya lokhatnabagi matangda su khanaki hairi panba yabadi Manipur gi Chief Minister Nongthombam Birena Chief Minister gi phamdagi resign tawkhraba matung amadi state asida president rule thamlakraba matung Union Home Minister Amit Shah na chair loduna state asigi security review meeting pangthokpa asi ngasigi asina ahanbani Governor Ajoy Kumar Bhalana lamdam asigi mausagi phibamda hanjilaknaba paikhalakliba thabak thoramsing adu mifam asida Union Home Minister Amit Shah na review tawki